Mera tha su loi khragani sahi asigi lorok tha poinu amu yorulani jila asigi labuk singi phousu ayambana mapung phare nganna mapung phakraba lau singi lobu kharadi lau yaiduna mayumda phou paisinba phawba haunakhrabani hojikti lau khawba amadi lau yaibagi thabak sing ayambana michin ngakta sijinare adubu tha taruk henjilalaba lana maram oiraga lamdam masomgi mioi khudingi puning wakhalda sarangnaba aki akhang kayana yomduna leiri asigumba lamhen tuhenba thawong sing matam chana tingbi haudrabadi sadaron miyamda wakhal leina amadi supam nompham leitaduna huran chinthi mihat mipun kaya thorakadra haibagi singnaba leire haina leptana mot phongdonarakli haukiba october tang 13 ki numidang pung 10 makhairum tabu matamda Kaching jila parishad ki adaksa oidiba Semajin bazar mamangdagi furit sabam jitengi yumda sakhangdaba miyoisingna hand grenade ama mahaki sumangi gamlada haptuna thamjilamki Yumda pom thamjilambabu yaningda phongdoladuna Semajin apumba maira paibi lumna sinduna Semajin Social Club Community Hall da October tang 13 miyamgi wakat mifam phamduna kholau kya lauki asumna bom top nongmai sinaduna praja miyamda amadi miyamgi miuchingda kihan khanganba haibasi hujik manipurda tholiba kanglupki irang asigi maiwon lana sakhigadra haibagi mot phongdonarakli October tang 19 da Kongoi Relief Camp Kaching Wari da Pawi mifam pangthoki Pawi mifam adu Kongoi Relief Camp asibu organize tawriba Youth Union Club amasung Ideal Youth Association gi members sing nasinbani mifam adu da Ideal Youth Association gi secretary na hai Relief Camp asida lanjelaktuna leiribi Hizam Baby Lokesari Sai Kumatoi apopagi mingna Hizam Nizoi Maitai sugunu awang lekai na kanna nasilapadagi sugunu kendri MLA Kamujam Ranjit ki matengdagi Hizam Baby Lokesari gi operation mai pangna pangthokiba nupi macha asigi punsibu kanbibagi damak relief camp asigi inmate sing amadi volunteer singna sugunu kendri MLA ke Ranjitbu thagatpa phongdoke District Administration Kaching na sindon October tang 18 da Foundation Stone Laying of Development Project haina mingthonba project jatra hunbagi thorum ama Bobgai Kendra gi manung chanba kairak Kangjebum ground da pangthoki numit asida Mukhyamantri N Birena karo 13 gi project sing urep uyung tamki thorum aduda tongan ba scheme nipan gi beneficiary sama 13 da semna ka sing khusinaki thorum dugi sorgama oina sem Birena hai yaithibi lokonda sariba prefabricated houses sing yamna tuna sangaduna relief camp singi inmate sing athubada hungjin handuna lehennabasu thawrang tawre haike seldingna sijinabagi pandamda October tang 13 asi World Thrift Day 2023 haina Directorate of Small Savings Finance Department Government of Manipur amasung District Administration Kaching anina punna sinduna Kaching DC Office Complex da pangthoki thormaduda National Saving Scheme sing gi maramda akhang ai singna miyamda ningthina khanganki thormaduda World Thrift Day ga mari leinana special issue haina mingthonba souvenir amasu phongduna miyamda khudol tamki Government Office kaknatana urban local body kaya ga khusamnaraga Post Office ki matenga loinana National Saving Scheme NSS amadi Postal Life Insurance PLI gi matangda awareness kam account opening camsu yauki miyobina hingbada sangdaba yadaba pulam ahum kudam oina sana chinjak lenenaba yum amadi senanaba firon darka oibugum hojiki mirolna life insurance tangai fadana yaudraba yadraba amasu oire haiki Kaching Kendra gi MLA Mayang Rameson October tang 13 da District Hospital Kaching gi Sengot Sagaliba sing Haktengnana Satuna Yengchinki MLA Rameson na hai mamangi COVID matamdagi CSR funding amadi Planning Department Government of Manipur na piraga semkiba 15 bedded ICU operational oire masigi kanaba jila asigi praja singna lobiyu aduga jila asigi anaba singna layengbada changkiba sel sing reimbursement toba yanaba CM health card PM health card lobiyu haiki MLA na makhata na hai Kaching District Hospital asi health tourism hub amadi asoba layeng sang amasu uhenaba honagani haiki ing tappa mara setpa raija ama athubada hanjin hanbadu jila asigi praja singna pamlibasi aduga iroinana sing amasung tamgi manung hanjinba jaga singdasu forcing matik chana thambiduna lengakna asan mirai naidana achumba wayen kanglon chana hallabadi punamaki nungai yaifaba apamba haibadu oigadra ningjai